제. 나. 난 그이기노 요노 콜 떨어뜨리도 난게 폰에서 콜 떠봤자띠 난 아이원에서 와로브로제 ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯥꯎ ꯆꯤꯆꯦꯒꯤ ꯐꯣꯟꯁꯦ ꯌꯥꯈꯤꯗꯕꯒꯤ ꯅꯣꯏ ꯀꯅꯥ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ ꯔꯦꯟꯗꯁꯨ ꯑꯩꯅ ꯆꯠꯂꯒ ꯍꯪꯉꯨꯕꯅꯤ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯤꯆꯦꯅꯁꯨ ꯅꯪꯕꯨ ꯑꯝꯇꯪ ꯊꯦꯡꯅꯔꯗꯤꯅ ꯈꯜꯂꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯥꯎ ꯍꯥꯏ ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯣ ꯗꯨꯀꯥꯟꯅꯤꯅꯤ ꯅꯥꯎ ꯁꯦ ꯃꯃꯤꯡꯗꯤ ꯂꯥꯏꯖꯥ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ ꯂꯩꯃꯇꯣꯟ ꯑꯩꯈꯣꯏꯁꯨ ꯂꯝ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯁꯥꯔꯤꯌꯦ ꯇꯤꯗꯤꯝꯔꯣꯠꯇ ꯅꯪ ꯁꯪꯉꯗꯤ ꯆꯠꯂꯨꯁꯤꯗꯅ ꯇꯩ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯌꯨꯝꯗ ꯄꯣꯠꯆꯩ ꯊꯝꯃꯨꯔꯒ ꯋꯥꯛꯁꯣꯞ ꯑꯃꯈꯛꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯅꯪ ꯁꯦꯞ ꯇꯧꯁꯜꯂꯨ ꯍꯣꯏ ꯆꯦ 700-519-3148 ꯂꯥꯏ ꯂꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯄꯥꯎ ꯐꯥꯎꯔꯛꯑꯣꯀꯣ ꯍꯣꯏ ꯇꯩ ꯊꯣꯛꯑꯣ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯅꯪ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯆꯦ ꯆꯤꯆꯦ ꯆꯠꯂꯒꯦ ꯇꯥꯃꯣ ꯆꯠꯂꯁꯤ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯇꯩ ꯗꯣꯛꯇꯔ ꯀꯃꯥꯏ ꯇꯧꯔꯒꯦ I'm sorry. ꯗꯣꯛꯇꯔ ꯑꯅꯤꯃꯛ ꯑꯣꯏꯗꯣꯏꯔꯥ ꯑꯅꯤꯃꯛ ꯑꯃꯧꯗꯦ